Pauxede Yumpham Oibamarweba Pau Karab de Dojari. Minister na Chingkhei Sing Water Treatment Plan Gi Fivm Yengsinkhre. Water Resources Minister led Pau Haukibna Tenchit Road Ki Yaral Patta Labor Chingkhei Sing Water Treatment Plan Semka Chagat Paki Thabak Sing Amade Hauzik Oriba Fivm Haktengna Yengsinkhre. Thoubal Multi-Purpose Project Dagi Sing Puraklaba Matungda Chingkhei Sing Water Treatment Plan Asidagi Impal Gi Maru Iba Mafam Kaya Thaknaba Apaba Ising Pangananaba Lengakna Thaurang Paikhalakibane. Thoubal Multi-Purpose Project Dagi Chingkhei Sing Water Treatment Plan Asida Ising Puruknaba Pipe Ting Bagi Thabaksu Hauzik Jadare Athuba Matamgi Manungda Pipe Ting Bagi Thabakasi Loiraba Yana Leire Haire Yangsit Khongsat Aduga Mari Leinena Water Resources Minister led Pau Haukibna Haike Thauban Dam Dagi Chingkhei Sing Water Treatment Plan Asida Ising Puraklak Ningtina Treatment Tauraba Matungda Impal Ki Tongan Pamafam Sing the Leiriba Miam the Thaknaba Toti Ising Pangan Gadoribane Project asi mai pakna paikhatnaba kidamak technical gi oiba thabak sing yengchinanaba mapandagi expert kaya sulakane lenga kasina lamdam masi ki piamda thangnaba ababa ising phangananaba kidamak chokthaba naidano honare plan asi sem sabagi thabagi hek loibag athoba matamda miam da thaknaba ababa ising ingthina phanganba ngamlagani hainasu bangna makata na phangdokhe yengchin khokchat aduda water resources ki engineer in chief G Robindro Sharma su saroyakhe Atop Pau Amadana Laumi Singi Khongjang report Louruba Journalist ane police na detain touduna Thmkhre Delhi amasung Haryana ga tainaba Singhu da camp touduna Khongjang Jangchile Laumi Singi report Louruba Journalist ani thangjanumita police na ahing ama detain touduna Thmkhre haire police na detain touduna Thmkhre journalist ani adude Mandip Punia amasung Dharmendra Singh ne makoyani mak ahing ama police station da lahilaba matung nonghalaga thadorakibane Mandip Punya Caravan Magazine ki freelance journalist oina leibane magasi ayuk tihar court complex ta magistrate mamang da pothoke maki mathakta tongan ba IPC ki section sing charge tore journalist ani detain tawbagi thodok asi national capital da police na Rajdip Sardesai yauna senior journalist kargi mathakta FIR register tawkhraba matung thoke bane Republic Day numita National Capital da Chatkiba tractor rally ga mari leinana journalist ne lebaki mingchat thian bayaba wangangi haina police na charge tawkiba ga loinana senior journalist ki matakta FIR register tawkibane numita da thokiba tawdok singi matangda Congress MP Shashi Tharoor amadi Congress Luchingba Rahul Gandhi na laumi sing yakai tinggai ki thabak thawong sing chatakiba adu center thogan kibani haina maral sikhrabane Loina na numit to the Toki Batok, Aduki Matanga, Miam the Marik Chumba Pogdom Lupa Journalist Batakta, Action Lokanaba Hona Gliba say, freedom of expression get right Manganaba Honabane. Nagalamarum the forest area the Sajilamba Yum Amatogaikre. Central Forest Division G DFORK Amarjit Ki Mityang Makada, Narang Division Asigi Staff Sing Amade, Division Asigi Range Staff Sing the Satakiba, Akanaba Drive the Kanglun Kaina, Reza Forest area the Sajilamba Yum Amatogaikre. DFORK Amarjina Pongdorapagi Matuk inna Langol Range Forest ki compartment number 3 ki Lamdeng block the Satkiba Akanaba Drive Aduda Sang Amatudeke eviction Adu Range Officer Sadar West Range M Mobi ki Lusing Makada Bid Officer Ibo Iroisemba Amadi Atopa Forest Staff Singaluinena JCB Art Mober Sinaraga Taukibane No new construction ki policy ki manung chana eviction chathabane Langol Reserve Forest da kanagumba lam kopsin biganu aina palladuna Reserve Forest manung da kanagumba pata pai haiduna instruction sage harabade sadringai da anakpa area sing da leiriba forest office sing da lakpiduna Reserve Forest area ki manung challi sande aibadu hana khangdopiyo aike Maragasida Lupa Crore ahumlongi u bim phare Assam Rifles Sangchak Battalion ki kangbuna Kamjong District Sorde Khundagi Lupa Crore Aniga Lak Humdragani Toiki Oigedaba Ubim Sing Pagatkre Assam Rifles ki serol amana hai Thajaba Yaba Pau Ama Pangbadagi Assam Rifles ki Kangbu Amangarang Ahing Pung Amaga Makhairam Tabada Sorde Khunda Sangchinduna Khagra Ubim Thanna Yauba Truck Ani Phake Usingadu Ukrul District ki Khongso Khundagi Jarpuk Jambem Tamna Purakpani Haire Paraba using adu Kathenda Lupa Crore Aniga Lak Humdragani Toiki Oigani Haire Paraba using driver amadi truck ka konana Pungyar Police Station da Chingkhre haire Migrant Taraga Mapan Hatkibagi Thaudok Sol Tongnaba Mexico government da Chingkhre
Mexico की awang thangbat lamdamda paktakna harkipa thaudok aduda mioi taraga mapan gi manungda amani haiba Guatemala ki naha oirbi nupi amagi imungna Mexican government da mihat aduda chenaba sing logi matung ina sana phangana ba Chingkhre. United States ka luna riba Mexico ki Tamaulipas state ki authority singna tha asida haksing adu phangkibane. Guatemala ki imung karana aksang sing adu United States da migrant tonaba khorakiba makhoi ki mioi sing oiramba yai haiba ki akiba phangdokna ke. Asi haksang kya nongmaina panbagi mafam sing yaurum baga loinana masak loba yadana hatlamle authority sing na makatana makoibo identify taunaba honare. Maoist sing na basingna mioi ani hatlamle. Orisia gi Kanjabal district da Maoist sing na basingna sarpanch amaki Machanupa yauna mioi ani nongmaina Kaptuna hatlamle aina police na ngasi phangdokre. Police official amana phangdorpa matung ina thaudok adu ngarang numidang Kanjabal district ki Bandar angki gram panchayat ki manung chana leiba Gosan da Kunda Thoki Bane, like the Bamusing Adugi Maming, Bawani Sankar Amasung Hemanta Patra Kawi, Aina Pangdok Laduna Sankar Bandaranki, Gram Panchaiki, Sarpanski, Masane, Kulai Pibasing Adu Lona, Ating Thmkhre, CPI Maoiski, Basandara, Gomsar, Nagabli, Division ki membership Parambaya Thazari, Ainasu, official to Napongdokle, Amarom the Su, Tripura, the BJP worker, Kaptuna Hatlamle. Tripura ki Dalai district sahi kuntraga tarit lom suraba BJP ki worker ama nongmaina Kaptuna hatlamle aina police na ngasi phangdokre. Thaudok asi ka mari leina mioi ahum phare aina su police na phangdokle. Senior police official amana phangdok pamatung inna Dalai district ki Jalasantra Karbari fra area thlaiba Krifranjan Sakma kauba BJP worker adugi yumda ngarang khulai paiba mioi kangpu amalak lagam hakpu nongmaina kaplambane. Amarumda BJP ki wangal loi Nabendab Bhattacharjina haike Biat asi laklipa Tripura Tribal Area Autonomous District Council TTADC ki Mikhal Mangoinana Chtthaba Loutunaba amane. Atopa pau amadasu Lamgi Wahoudagi Lupa ama sire. Assam ki Udalguri District ki Manung Chanba Board Tonglada Lamgi Wahoudagi Thokiba khna cheinaba ki thoktok da masagi chahi kunthraga nipan lom suraba Lupa ama Chingkhre haire. Sigraba mioi edo Bipul Ram sire koba mioi amane haiba khangbangam Victim aduga Yumthngnaba Rabindra Mitra koba mioi amaga Lamgi Wahoudagi kaira khana bagi thokdok sing Thmkhre. Ngarang victim asina medical store amada hidak laina bagi dabak satkibada Rabindra Mitra na khanghaudana asoba chai amana attack sa tharkibane. Thaudok adu thokpaga manak nakpada leramba mioi sing chenchinduna Ram Sirebo Tangla Community Health Center da phokhatke. Adumoinamak doctor sina mahak sire aina lak thorakibane. Thaudok adu da chenariba Mitra Tangla police na phare. Police ka report amagi matung inna Mitra Ram Sire da attack sa thakiba adu Lamgi Wahoudagi ni haiba khangbangam. Hiramasiga mari laina Tangla Police Station ki official in charge Rameshwar Konwarna phongdorakpada Thmkhre ki mamangdagi Ram Sire amasong Mitra ki imung manung sing Lamgi Wahoudagi umkhanaduna lakhe. Mitra Ram Sire da John ki lam amuk hana pithoraknaba Mitra na karak hana victim asida threaten tawba laikre aire. Amarom victim ki loina pina phongdorakibada Haukiban Mitkhani ki mamangdagi Mitra na lamadu mangonda amuk pithoraktrabade victim aduba hatkani aina karak hana Kian kibaga loina makhoige yumgi akoibada chai paiduna koisa chatki haire. Aribada content asigi maroi pau khara asi pau damjariba Manipur local news YouTube channel amadi Facebook page asidagi yengbiri bopuna bopathaga jari channel asin atumda kanarabadi subscribe to video bisina subscribe to video maloina like and share to busu kawi kana punamakpo amukana thagajari.